Ngasisu mahusagumna mayamgidamakta nungairaba pungawari ama puduna lakjari. Wari asibu ibirakpa D.N. Kuman. Wari asigi mamingna mirol ngangba saji. Thaina ngalingay matam amada yamna lairabi nupi ama lairami. Nupi asigi mamingna Thabalay kaurami. Thabalayna chahi nauringay mama amadi mapaga kainakirami. Aduga piklibi Thabalaybu asonbi mabokna yukjaraki. Kulladuda ahan oirabi hanubi aduna thabak khara sujaduna masunupi adubu mabuk thannaba kanna hotnajarami. Ahal oirabi mabok asina hotnariba ase angang oiribi Thabalayna karisu khanglamde. Maramdi wakhal mapung phadribani. Thabalayna leiriba kul asida midrang haibi hingchabi amasu marakta kul asida laktuna mana phaningba mi ama hekta phaduna uki. Adubu chahi kharadi hingchabi adusu atopa mafam amada amuk laikibadagi kul aduda lakhidabani. Hingchabi asina mi phariba ase hingchabigi saktamda phaba nate. Hingchabi asina nupa phaninglabadi midrang tawduna hingchabigi masak ado lairembi amagumna fazahallaba matungda phabani. Mi mangkiba ase matau karamna manglibano haibadi miyoi amatana khanglamde. Maram aduna kunja mayamdi kibanasu loirabani. Angang oiraba oiribi kayana hena amukka kinarami. Adumna lairakpana chahi kharagi matungda Thabalayna chahi 15 mapung pharakpa matamdani. Noma Thabalay pukri amada labuktagi hekluba peruk kengoi adubu chamlami. Matam maduda makwang kolabi pokna ngawrabi mabuk adusu Saisu ama kok suduna masu Thabalaybu kaujarai. Isu nungsibiya isubu pukri aduda kari chamlibanone. Abo horen nungdangi mathel oinaba haiduna maning labuktagi peruk kengoi heklubani adusingdo amuk chamthoklambani ibo. Hoi fare ado numitsu tagadore aduna abokna lairang may hugatpiramlage ko laknaba tawro ko. Ahal oirabi mabuk aduna wahay khara asi hairamlaba matung chaksangda changlaga lairang ado may hugatkirami. Ngayhaki matung Thabalaysu yenday ado makut namana pairaduna imung tamna laklami. Asumna mabuk masu ani changduna numidangi chanaba chak ensang adubu thongba horaklami. Amaromda mi chaningmana ngawraba hingchabi ado mahay mitrang tawduna laisabi amagi sabanda Thabalaygi kul asida laklami. Hingchabi asina kul asi hek yobaga kul asigi ngawsinaba kunja naha ama lambida chatuna lairibado urami. Hingchabi aduna nupa adubu inkhalaklibi nupi amagi nungsiba khonjel saduna ibung haina kauraklami. Nupa adusu khonjel adubu tarubadagi asumna khanjai. Hais kanagi khonjel none magisi aibu kauriba haidurane. Nupise nupa phangjadaba nupi soidana oiramgani. Masidi aigi oina oihaunaba tawrage. Asi khanduna matung onthokduna kanano haiduna yengjarui. Matam maduda lairembigumna ningthirabi nupi amana mong hadana ningthibi maithong adubu momon noktuna lairiba ado nupa aduna urami. Nupa adusu pakhang aribu oirubana hingchabina olaba nupi adubu urubada thamoi ado phathaba ngamjade. Hingchabi aduna nupa aduna ngawnaba pamnaba hotnaduna makhal kayagi saklon lawjari. Hingchabi aduna nupa aduda asumna hairei. Ibung nachangi mateng amukta pangbiyuba. Nachalse lambi lamangnabadagi kul asida oina ngasi asimadi lenjaragi khanna lakjabani. Ado ibungna nachanbu ibunggi yumda amukta pubiyuba. Nupa adusu hoi haina hairaki. Hingchabi adugi kudang ado tap pairaga chatlasi haina hairaklami. Matam aduda hingchabi adugi khongpakta tingkhang amana thinbagi mawongda ayo haiduna makhong ado paijai. Nupa adusu hingchabini khangdabana makhong khongpak aduda yengjai. Asumna mamai nonthaduna yenglengai cherak asida hingchabi adugi chawraba maya aduna nupa adugi mangak samda chiktuna nang lauba I adubu mabuk pena thakjai.
Nupadugi masada cheliba I mayam adubu thakpa loirabada masa sadongsing adu loina charami. Saru adudi kak kak laubana chaba ngamdraduna mafam aduda langthoktuna thanami. Mathangi ayukta yahonganba kul asigi ahal amani su nganna hogatuna hakchang sajel tawduna lambi aduda lakjay. Lakliba lambi aduda angangba I khara kongkut kumba kharada taduna lairibadu urami. Madu ubada manakta changduna karino yenglubada lambidugi chidaida migi saru taribado urami. Madu urubada machin ado menduna ahal amani do asum hainai. Oh, soidredana lakhidrena khaluba hingchabi ado amuk kul asida lakpa horedana. Hingchabi aduna kul asigi nupa sing chabada nupa su masing iyam yamdrabani karam tawni tawrisidi. Maduda ahal amana amuk asumna hairei. Mayam kunja pumbada pau ase tamlasi. Thawai hingninglabadi thabak chatpa khotpada naitum chatanaba hairasi. Hingchabi ase yamna sathiba hingchabini. Mahakna ngamdaba matta laite. Oning oningba onba ngamba mahay mitrang haiba hingchabini. Maram aduna kunja pumba cheksinna lainaba hairurasi. Ahan oiraba aikhoisu awafamda taroi hainingai laite. Maram aduna khulda amuk hallasi. Asi hainaduna ahan kharado mayum lomda halaklami. Makoina mayum yaunarabada laikai punpham laipung aduda kunja pumba kokthokuna hingchabi amuk khul asida lakli haiduna wari kaya khanarami. Kunja watanaba asida thaballai amadi asonbi maboksu yaurami. Pawadubu tabada thaballaidi nupiga oire kibana masa pumba tu chungkiba khanghaude. Ahal amana amuk asumna hairei. Kunja mayam ataigidi karisu khandre. Hingchabi ado oningbo onba ngamba asidani mayamna wanaribasi. Hingchabi ado sa onbasu hai mi onbasu ngami mahaknabu mi chaninglabadi ngamdaba laite. Kunja nupa nahak kayasu chahi 10 gi mamangda hingchabi asina chakibadagi kul ase nupa watuna lairibani. Maram aduna kunja nupi sing ase ngaktabadi yadi. Nupa masing watpanina nupi phaduna chakibasu yai. Maram aduna nasa nasagi yumda layba kulay painaduna kul ase ngaklasi aikhoy kharana. Ahal asigi wafam asida kunja amana asumna amuk hairei. Tadagi wafamdo madu yaroi. Maramdi aikhoyna kunja nupi angang ngaklabasu kanaroi. Maram haibabu hingchabido sayol makal onma ngambini. Aduna aikhoy pumba cheksinna layba amadi mapan thokna thabak chatlabasu aikhoy amata oina chatminnaba asina phagani. Asumna wa kaya khanarami. Kunja miyam adusu karina phagani haiba ase khanari. Amaromda kauba kauba nupa ama lairami. Nupa ase mana ningkiba phangdriba makai anam tanba misakni. Aduga mana tawge khankiba ase tawdanasu tokti. Kaubagi mama mapada kaubana matam kharadi mafam khara koina chatuna lam koiruge haina hairami. Kaubagi mama mapa anisu machana hairiba ado yarami. Mama mapana ayaba piraba matung kaubasu mafam khara koirunabagidamak sem saba loiraduna mana wakal hek tarakpadagi loinaduna talaklaba tien ama managanda phaina yanduna sagol ama tongduna lam koiba laklami. Kauba hairiba nupa ase hingchai tambana kigadaba magi sawung sadani. Aduga mahaki akiba laitaba thauna asidasu magi magul hapli. Kaubana asum lakpada umang ama yoraklami. Umang ado hek yawbaga ahal khara oiba nupi amaga thengnarami. Nupi ase atai kanasu nate umang adubu polibi lairembi amani. Lairembi asi umang aduda chahi kayagi mamangdagi leiraklabani. Lairembi asina taibang miyoiba amabu laklabadi changyeng ama yenglaga umang adugi surung amada lotuna thamliba thang ama khuchinnaramlage khanna leirakpani. Kaubana ahan khara oirabi nupi adubu urabasu wahai amata haidana magi chatpham thokpa adumak chacharami. Lairembi aduna kaubabu kaujaduna asumna hairei. Ha ichagumba saphaba nahakpu amukta ngaikhone aigi iteng amakhakta pangbiramkhone. Matam aduda kaubasu thanglamba khong ado chap leptuna nupi aduna ngai ko haiba aduda ngaihak ngaiduna leirami.
ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯀꯥꯎꯕꯗ ꯍꯥꯏꯔꯛꯈꯤ, "ꯁꯥꯐꯕ, ꯅꯍꯥꯛꯀꯤ ꯅꯋꯣꯡ ꯅꯇꯧꯕꯨ ꯎꯕꯗ ꯅꯍꯥꯛꯁꯦ ꯅꯄꯥꯡꯒꯜ ꯑꯣꯟꯊꯣꯛꯅ ꯀꯜꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩꯗꯣ꯫ ꯏꯃꯥꯗꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯛꯄ ꯀꯨꯏꯔꯦ꯫ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯃ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯒꯨꯍꯥ ꯑꯃꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯏꯆꯥꯒꯨꯝꯕ ꯅꯍꯥꯛꯅ ꯑꯃꯨꯛꯇꯪꯗꯤ ꯐꯪꯅꯕ ꯊꯤꯕꯤꯔꯝꯃꯨꯕ." ꯃꯇꯝ ꯑꯗꯨꯗ ꯀꯥꯎꯕꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ, ꯑꯗꯨꯒ ꯒꯨꯍꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯎꯄꯥꯝꯕꯤ ꯈꯔꯅ ꯀꯣꯏꯅ ꯍꯧꯕ ꯃꯐꯝ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯁꯥꯡꯇꯛ ꯇꯧꯕ ꯏꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯒꯨꯍꯥ ꯑꯃ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ, "ꯒꯨꯍꯥ ꯑꯁꯤꯗꯅꯤ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯇꯥꯈꯤꯕ꯫ ꯅꯍꯥꯛꯅ ꯒꯨꯍꯥ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯐꯪꯅꯕ ꯊꯤꯕꯤꯌꯨ." ꯀꯥꯎꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯨꯝꯕꯤ, ꯅꯆꯥꯗꯤ ꯏꯁꯤꯡꯗ ꯀꯨꯏꯅ ꯂꯨꯞꯇꯨꯅ ꯂꯩꯕꯗꯤ ꯉꯝꯖꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯨꯔꯕꯅꯤꯅ ꯅꯆꯥ ꯍꯦꯛꯇ ꯒꯨꯍꯥ ꯑꯁꯤꯗ ꯀꯨꯝꯖꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯒꯨꯍꯥ ꯑꯗꯨꯗ ꯀꯥꯎꯕꯗꯣ ꯀꯨꯝꯈꯤꯔꯝꯃꯤ꯫ ꯃꯀꯣꯛ ꯑꯗꯣ ꯍꯦꯛ ꯂꯨꯞꯊꯈꯤꯕꯒ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯣ ꯂꯩ ꯃꯈꯜ ꯃꯈꯜ ꯁꯥꯠꯄ ꯎꯔꯝꯃꯤ꯫ ꯀꯥꯎꯕ ꯏꯁꯤꯡꯗ ꯀꯨꯏꯅ ꯂꯨꯞꯇꯨꯅ ꯈꯨꯗꯣꯞ ꯑꯗꯣ ꯊꯤꯖꯩ꯫ ꯀꯥꯎꯕ ꯃꯁꯥꯗ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯈꯤ꯫ "ꯀꯔꯤꯅꯣ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯤ? ꯁꯣꯔ ꯍꯣꯟꯕꯗ ꯀꯔꯤꯁꯨ ꯇꯧꯗꯦꯗꯅ? ꯉꯁꯥꯏꯒꯤ ꯏꯃꯥꯗꯣ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯖꯥꯠꯂꯥ?" ꯑꯁꯤ ꯈꯟꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨꯁꯨ ꯊꯤꯕ লেꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯅꯨꯡ ꯆꯪꯂꯒ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯛꯇꯛ ꯇꯧꯕ ꯁꯅꯥꯒꯤ ꯎꯄꯨ ꯑꯃ ꯊꯦꯡꯅꯈꯤ꯫ ꯁꯅꯥꯒꯤ ꯎꯄꯨꯗꯣ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯇꯦꯟꯖꯩ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯀꯥꯎꯕ ꯍꯥꯏꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯎꯕꯅ ꯄꯥꯏꯔꯤꯕ ꯁꯅꯥꯒꯤ ꯎꯄꯨꯗꯨꯗ ꯇꯦꯟꯖꯩ ꯑꯗꯣ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯑꯔꯣꯏꯕꯗ ꯀꯥꯎꯕꯅ ꯂꯩ ꯑꯃ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯝꯁꯥꯠꯅꯔꯤꯕꯤ ꯂꯩꯔꯥꯡ ꯑꯃꯒꯤ ꯂꯩꯅꯥꯗ ꯄꯤꯛꯇꯛ ꯇꯧꯕ ꯌꯦꯡꯕꯗ ꯃꯒꯨꯟ ꯂꯩꯅ ꯐꯖꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯥꯎꯕꯅ ꯈꯨꯗꯣꯞ ꯑꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯈꯟꯗꯨꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯀꯪꯐꯥꯜꯗ ꯀꯥꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯪꯐꯥꯜꯗ ꯂꯩꯍꯧꯈꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯀꯥꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯥꯎꯕ, ꯑꯩ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯑꯩꯒꯤ ꯒꯨꯍꯥ ꯑꯁꯦ ꯃꯕꯨꯛ ꯁꯦꯡꯗꯕ ꯃꯤ ꯑꯃꯠꯇꯅ ꯀꯨꯝꯕ ꯉꯝꯗꯕ ꯒꯨꯍꯥꯅꯤ꯫ ꯑꯩꯅ ꯆꯥꯡꯌꯦꯡ ꯑꯃ ꯅꯐꯝꯗ ꯌꯦꯡꯕꯅꯤ꯫ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯈꯨꯗꯣꯜ 3 ꯄꯤꯒꯅꯤ꯫ ꯈꯨꯗꯣꯜ 3 ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯐꯠꯇꯕ ꯄꯨꯝꯕ ꯅꯈꯨꯠꯇ ꯇꯨꯝꯕ ꯑꯣꯏꯁꯅꯨ꯫ ꯈꯨꯗꯣꯜ 3 ꯑꯁꯦ ꯑꯩꯒꯤ ꯁꯛꯂꯣꯟ 3ꯅꯤ꯫ ꯁꯛꯂꯣꯟ 3 ꯑꯁꯦ ꯅꯍꯥꯛꯀꯤ ꯅꯁꯥꯗ ꯁꯥꯒꯣꯟꯅꯧꯀꯣ." ꯃꯇꯝ ꯑꯗꯨꯗ ꯀꯥꯎꯕꯅ ꯀꯔꯝꯕ ꯁꯛꯂꯣꯟ 3ꯅꯣ ꯈꯪꯅꯤꯡꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯃꯈꯨꯠꯂꯣꯟꯅꯗꯨꯅ ꯑꯁꯨꯝꯅ ꯅꯣꯜꯂꯨꯛꯅ ꯍꯪꯖꯔꯛꯏ, "ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯆꯥꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯅ ꯀꯔꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯕ ꯍꯥꯏꯕꯁꯨ ꯈꯪꯖꯗꯦ꯫ ꯏꯃꯥꯒꯤ ꯁꯛꯂꯣꯟ 3 ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯒꯤ ꯏꯐꯝꯗꯕꯨ ꯆꯟꯅꯒꯗ꯭ꯔꯅꯦ? ꯀꯥꯎꯕ, ꯅꯍꯥꯛ ꯀꯔꯤꯒꯤ ꯋꯥꯈꯜ ꯄꯤꯛꯊꯔꯤ? ꯅꯍꯥꯛꯀꯨꯝꯕ ꯊꯃꯣꯏ ꯁꯦꯡꯕ ミꯁꯛ ꯑꯃꯕꯨ ꯊꯦꯡꯅꯔꯕꯗꯤ ꯈꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯂꯩꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯤꯁꯤꯡ ꯌꯥꯝꯂꯛꯄꯅ ꯅꯈꯣꯏꯒꯤ ꯈꯟꯗꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯁꯛꯂꯣꯟ 3 ꯑꯁꯦ ꯄꯤꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯀꯥꯎꯕꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯋꯥ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯂꯣꯟ 3 ꯑꯁꯦ ꯄꯤꯔꯛꯂꯝꯃꯤ꯫ "ꯀꯥꯎꯕ, ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯛꯂꯣꯟꯗꯤ ꯎꯃꯪ ꯑꯁꯤꯅꯤ꯫ ꯎꯃꯪ ꯑꯁꯦ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯄꯤꯔꯕꯅꯤ꯫ ꯑꯗꯨꯒ ꯎꯃꯪ ꯑꯁꯦ ꯁꯅꯥ ꯊꯣꯛꯄ ꯎꯃꯪꯅꯤ꯫ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯍꯧꯅꯕ ꯏꯃꯥꯅ ꯃꯐꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯃꯪ ꯑꯁꯤꯒꯤ ꯃꯄꯨ ꯅꯍꯥꯛꯅ ꯑꯣꯏꯖꯔꯣꯀꯣ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯁꯛꯂꯣꯟꯗꯤ ꯁꯅꯥꯒꯤ ꯇꯦꯟꯖꯩ ꯑꯗꯨꯅꯤ꯫ ꯁꯅꯥꯒꯤ ꯇꯦꯟꯖꯩ ꯑꯗꯣ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯩ ꯂꯩ ꯃꯩꯔꯥ ꯀꯠꯇꯨꯅ ꯊꯧꯅꯤꯖꯧꯀꯣ꯫ ꯇꯦꯟꯖꯩ ꯑꯗꯨꯅ ꯌꯦꯛꯅꯕ ꯄꯨꯝꯕ ꯃꯥꯡꯍꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯗꯕ ꯃꯤꯗ ꯅꯍꯥꯛꯅ ꯇꯦꯟꯖꯩ ꯑꯁꯦ ꯁꯤꯖꯤꯟꯅꯕ ꯊꯣꯛꯂꯕꯗꯤ ꯈꯨꯗꯛꯇ ꯅꯍꯥꯛ ꯎꯠ ꯑꯣꯟꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤꯀꯣ꯫ ꯇꯦꯟꯖꯩ ꯑꯁꯦ ꯀꯥꯞꯂꯝꯗꯥꯏ ꯃꯇꯝꯗ ꯅꯍꯥꯛꯅ ꯄꯥꯜꯍꯟꯅꯤꯡꯕ ꯃꯐꯝ ꯑꯗꯣ ꯅꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯅꯤꯡꯖꯔꯕ ꯃꯇꯨꯡ ꯀꯥꯞꯀꯗꯧꯕꯅꯤꯀꯣ꯫ ꯑꯗꯨꯒꯅꯦ, ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ 3ꯁꯨꯕ ꯁꯛꯂꯣꯟ ꯑꯗꯣ ꯍꯥꯏꯔꯒꯦ ꯇꯥꯔꯣꯀꯣ꯫ 3ꯁꯨꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯁꯤꯅꯤ꯫
ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯁꯤꯗꯤ ꯉꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯑꯣꯏꯔꯕꯅꯤ꯫ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯅꯍꯥꯛꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯗꯣ ꯈꯨꯗꯛꯇ ꯆꯠꯄ ꯉꯝꯒꯅꯤ꯫ ꯈꯨꯗꯣꯞ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯃꯍꯩ ꯀꯌꯥꯅ ꯁꯦꯝꯕ ꯈꯨꯗꯣꯞꯅꯤ꯫ ꯑꯗꯨꯒ ꯈꯨꯗꯣꯞ ꯑꯁꯦ ꯅꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨꯀꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯈꯨꯗꯛꯇ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯀꯥꯎꯕꯒꯤ ꯈꯣꯡꯆꯠ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯀꯥꯎꯕꯒꯤ ꯁꯒꯣꯜ ꯑꯗꯣ ꯂꯝꯁꯥꯡꯂꯛꯄ ꯑꯗꯨꯗ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯀꯥꯎꯕꯁꯨ ꯁꯒꯣꯜꯅ ꯂꯦꯞꯂꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯂꯣꯛꯆꯞ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯏꯁꯤꯡ ꯄꯤꯊꯛꯄꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯆꯥꯛꯅꯤꯕꯤ ꯁꯥꯗꯨꯅ ꯆꯩꯁꯨ ꯑꯃ ꯁꯨꯗꯨꯅ ꯊꯥꯕꯜꯂꯩꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯆꯦꯡ ꯍꯋꯥꯏ ꯆꯥꯕ ꯌꯥꯕ ꯈꯖꯤꯛꯇꯪ ꯄꯤꯕꯤꯅꯕ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯦ ꯊꯥꯕꯜꯂꯩꯒꯤ ꯃꯕꯣꯛ ꯑꯗꯨꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯃ ꯉꯝꯗꯕꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯅꯤ꯫ ꯊꯥꯕꯜꯂꯩꯁꯨ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯕꯣꯛ ꯀꯨꯝꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯃꯈꯨꯠꯇ ꯀꯣꯟ ꯑꯃ ꯄꯥꯏꯔꯒ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯊꯥꯕꯜꯂꯩꯅ ꯏꯃꯨꯡꯗꯒꯤ ꯆꯦꯡ ꯍꯋꯥꯏ ꯑꯔꯩꯕ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯥꯕꯜꯂꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯁꯨ ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯇꯧꯕꯤꯃꯜ ꯀꯥꯎꯖꯔꯣꯏ꯫ ꯉꯁꯤ ꯅꯍꯥꯛꯅ ꯇꯧꯕꯤꯔꯤꯕ ꯑꯁꯦ ꯏꯕꯣꯛꯇꯤ ꯄꯦꯜꯂꯦꯗꯣ꯫ ꯑꯗꯨꯅ ꯏꯁꯨꯅ ꯄꯥꯝꯖꯕ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨꯗꯣ"꯫ ꯊꯥꯕꯜꯂꯩꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯄꯦꯟꯖꯔꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯥꯕꯜꯂꯩꯗ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯁꯖꯤ ꯍꯥꯏꯕ ꯁꯥ ꯃꯈꯜ ꯑꯁꯤꯕꯨ ꯑꯣꯜꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯖꯤ ꯑꯣꯜꯂꯕ ꯊꯥꯕꯜꯂꯩꯅ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯗꯤ ꯀꯔꯤꯁꯨ ꯈꯟꯗ ꯅꯣꯛꯇꯨꯅ ꯀꯔꯦꯝꯅꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯤꯃꯆꯥ, ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯂꯩꯔꯝꯗꯕꯒꯤ ꯑꯋꯥꯕ ꯑꯁꯦ ꯅꯪꯅ ꯐꯪꯖꯕꯅꯤ꯫ ꯑꯩ ꯆꯠꯂꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯕꯜꯂꯩꯗꯤ ꯁꯖꯤ ꯑꯣꯜꯂꯕꯅꯤꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ ꯅꯍꯥ ꯈꯔꯁꯨ ꯈꯨꯜ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯂꯩꯅ ꯑꯣꯜꯂꯕ ꯁꯖꯤ ꯑꯗꯨꯕꯨ ꯎꯔꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ "ꯆꯥꯕ ꯍꯥꯎꯔꯅꯤ, ꯎꯃꯪꯗꯒꯤ ꯁꯥ ꯐꯥꯗꯨꯅ ꯆꯥꯔꯛꯇꯕ ꯀꯨꯏꯔꯦ" ꯍꯥꯏꯗꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯐꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯥꯕꯜꯂꯩꯅ ꯑꯣꯜꯂꯕ ꯁꯖꯤ ꯑꯗꯨꯁꯨ ꯀꯤꯕꯗꯒꯤ ꯈꯨꯜꯒ ꯅꯛꯅꯅ ꯂꯩꯕ ꯎꯃꯪ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯨꯅꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯁꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯜꯂꯩꯗꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯕꯜꯂꯩꯗꯤ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯅꯍꯥ ꯃꯌꯥꯝꯅꯁꯨ ꯊꯥꯕꯜꯂꯩꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ꯫ ꯐꯪꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯊꯥꯕꯜꯂꯩꯕꯨ ꯊꯤꯕ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯀꯥꯎꯕꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕ ꯇꯦꯟ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯎꯈꯣꯡ ꯑꯃꯗ ꯇꯦꯟꯖꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥꯎꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯑꯣꯝ ꯑꯆꯧꯕ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯁꯑꯣꯝ ꯑꯗꯨꯅ ꯀꯥꯎꯕꯕꯨ ꯆꯤꯛꯂꯒꯦ ꯈꯟꯅ ꯆꯣꯡꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯎꯕꯅ ꯁꯑꯣꯝ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯇꯦꯟꯖꯩ ꯑꯗꯨꯗ ꯁꯥ ꯑꯁꯤꯕꯨ ꯍꯥꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯇꯦꯟꯖꯩ ꯑꯗꯨꯕꯨ ꯀꯥꯞꯈꯤꯔꯝꯃꯤ꯫ ꯇꯦꯟꯖꯩ ꯑꯗꯨꯁꯨ ꯍꯣꯡꯂꯩ ꯊꯨꯅ ꯄꯥꯏꯈ꯭ꯔꯒ ꯁꯑꯣꯝ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯌꯨꯡꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯥꯎꯕꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯃꯠꯇ ꯇꯥꯕ ꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯎꯃꯪ ꯋꯥꯃꯪꯗ ꯑꯗꯨꯝ ꯂꯦꯛ ꯆꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯄꯥꯛ ꯆꯥꯎꯔꯕ ꯎꯃꯪ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨ ꯌꯧꯕꯒ ꯀꯥꯎꯕꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯕꯒꯨꯝꯅ ꯐꯥꯎꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯈꯣꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯏꯁꯤꯡ ꯈꯣꯡ ꯃꯆꯥ ꯑꯃꯗꯤ ꯐꯪꯂꯝꯃꯤ꯫ ꯏꯁꯤꯡ ꯈꯣꯡ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯏꯁꯤꯡ ꯑꯏꯪꯕ ꯑꯗꯨꯅ ꯏꯔꯨꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯥꯎꯕꯒꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯏꯁꯤꯡ ꯑꯗꯨꯅ ꯁꯦꯡꯅ ꯏꯔꯨꯖꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯣꯝꯗꯒꯤ ꯁꯖꯤ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯆꯦꯟꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯀꯥꯎꯕꯁꯨ ꯎꯃꯪꯗꯇ ꯂꯩꯕ ꯑꯣꯏꯕꯅ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯀꯩ ꯂꯥꯛꯂꯕ꯭ꯔꯥ ꯈꯟꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯔꯛꯈꯤꯕ ꯇꯦꯟꯖꯩ ꯑꯗꯣ मागी तेंदा हापचिल्लमी अदुगा नुंजाव अमगी मरुमदा लोतुना लुमदुना लेरमी अमरोमदा थाबलैना ओलबा सजी अदुना मिरोलदा कना लैगे अइबु अमुक्ता कनबियो हाइना हंजिन हंजिन लाउरखी काउबसु इंगक ngakjei मरम अदुना असुमना खंजै
ꯑꯣ, ꯎꯃꯪ ꯑꯁꯤꯗꯤ ꯈꯨꯜꯒ ꯅꯛꯅꯅ ꯂꯩꯕ ꯎꯃꯪ ꯑꯃꯗꯤ ꯑꯣꯏꯔꯕꯣꯔꯦꯀꯣ? ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯃꯤꯒꯤ ꯈꯣꯟꯖꯦꯜꯅꯤ, ꯁꯣꯏꯗ꯭ꯔꯦ꯫ ꯅꯨꯄꯤꯁꯦ ꯃꯤꯐꯠꯇ ꯅꯠꯇ꯭ꯔꯒ ꯁꯥ ꯀꯩꯅ ꯇꯥꯟꯅꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯨꯝꯂꯤꯕ ꯅꯨꯡꯖꯥꯎ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯖꯤ ꯑꯃꯅ ꯃꯅꯤꯡ ꯊꯥꯡꯒꯠꯇꯨꯅ ꯆꯦꯜꯂꯛꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯊꯥꯕꯜꯂꯩꯅ ꯑꯣꯜꯂꯕ ꯁꯖꯤ ꯑꯗꯨꯁꯨ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯡꯖꯥꯎ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯒꯦ ꯈꯟꯅ ꯋꯥꯅ ꯆꯦꯟꯁꯤꯟꯖꯔꯛꯏ꯫ ꯀꯥꯎꯕꯁꯨ ꯁꯖꯤ ꯑꯗꯨꯒꯤ ꯃꯇꯧꯗꯣ ꯑꯁꯨꯝ ꯌꯦꯡꯂꯝꯕꯅꯤ꯫ ꯁꯖꯤ ꯑꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯗꯣ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯀꯩ ꯑꯆꯧꯕ ꯑꯃꯅ ꯁꯖꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯖꯤ ꯑꯗꯨꯕꯨ ꯆꯥꯔꯒꯦ ꯈꯟꯅ ꯃꯈ꯭ꯌꯥꯠ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯇꯥꯟꯅꯔꯛꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯅꯁꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯤꯔꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯎꯕꯗꯤ ꯏꯉꯛ-ꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯃꯨꯛ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯁꯖꯤ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕ ꯈꯪꯖꯔꯦ꯫ ꯁꯖꯤ ꯑꯗꯨꯅ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯍꯦꯛ ꯂꯩꯁꯤꯜꯂꯛꯄꯒ ꯀꯥꯎꯕꯁꯨ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯃꯥ ꯍꯥꯏꯅ ꯁꯖꯤ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯈꯤ꯫ ꯀꯥꯎꯕꯅ ꯁꯖꯤ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯖꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯄꯥꯈꯠꯀꯅꯨꯅꯦ꯫ ꯀꯩ ꯑꯁꯦ ꯍꯥꯠꯂꯒ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯝꯂꯒꯦ꯫ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯩꯕꯨ ꯄꯥꯈꯠꯀꯅꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯎꯕꯅ ꯇꯦꯟꯖꯩ ꯑꯗꯨꯗ ꯀꯩ ꯑꯁꯤꯕꯨ ꯍꯥꯠꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯎꯕꯒꯤ ꯇꯦꯟꯖꯩ ꯑꯗꯨꯅ ꯀꯩ ꯑꯗꯨꯕꯨ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯂꯩꯅ ꯑꯣꯜꯂꯕ ꯁꯖꯤ ꯑꯗꯨꯅ ꯀꯥꯎꯕꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯥꯎꯕꯅ ꯀꯩ ꯑꯗꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯁꯖꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯖꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯂꯥꯏꯒꯤ ꯁꯖꯤꯔꯥ? ꯃꯤꯔꯣꯜꯁꯨ ꯈꯪꯏ, ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨꯁꯨ ꯅꯨꯄꯤꯒꯤꯅꯤ꯫ ꯑꯩꯗꯤ ꯅꯍꯥꯛꯀ ꯊꯦꯡꯅꯕ ꯑꯁꯤꯗ ꯇꯥꯏꯕꯪꯂꯥ ꯃꯪꯂꯥ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ"꯫ ꯀꯥꯎꯕꯒꯤ ꯆꯤꯡꯅꯔꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯀꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯀꯥꯎꯕꯗ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡ, ꯅꯍꯥꯛꯅ ꯆꯤꯡꯅꯔꯤꯕ ꯑꯗꯣ ꯀꯣꯛꯍꯟꯖꯒꯦ꯫ ꯑꯩ ꯑꯁꯦ ꯂꯥꯏꯒꯤ ꯁꯖꯤꯁꯨ ꯅꯠꯇꯦ, ꯑꯩꯗꯤ ꯃꯤꯑꯣꯏꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯑꯩꯕꯨ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯍꯩꯅ ꯁꯖꯤ ꯑꯣꯜꯍꯟꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯊꯥꯕꯜꯂꯩ ꯍꯥꯏꯅ ꯀꯧꯖꯩ꯫ ꯑꯗꯣ ꯏꯕꯨꯡ, ꯅꯍꯥꯛꯀꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯊꯧꯅꯥ ꯐꯕ ꯑꯃ ꯊꯦꯡꯅꯖꯕꯁꯦ ꯅꯆꯟ ꯑꯣꯏꯕꯤ ꯑꯩꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦꯗꯣ"꯫ ꯀꯥꯎꯕꯅ ꯊꯥꯕꯜꯂꯩꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯈꯔ ꯑꯁꯤ ꯇꯥꯔꯒ ꯊꯃꯣꯏ ꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯀꯥꯎꯕꯅ ꯊꯥꯕꯜꯂꯩꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ ꯊꯥꯕꯜꯂꯩ, ꯑꯩꯗꯤ ꯅꯍꯥꯛꯁꯦ ꯂꯥꯏꯒꯤ ꯃꯤꯔꯣꯜ ꯈꯪꯕ ꯁꯖꯤꯕꯨ ꯃꯥꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯏꯆꯜꯒꯤ ꯋꯥꯍꯩ ꯇꯥꯔꯨꯕꯗꯒꯤ ꯏꯆꯟꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯏ꯫ ꯍꯥꯏꯌꯨ, ꯏꯆꯟꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯏꯆꯟꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯀꯅꯤ? ꯏꯆꯜꯅ ꯇꯧ ꯍꯥꯏꯕꯗꯣ ꯅꯕꯨꯡꯅ ꯇꯧꯒꯦ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯠꯂꯒ ꯏꯆꯜꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯌꯨ꯫ ꯏꯆꯜꯒꯤ ꯑꯄꯥꯝꯕꯗꯣ ꯅꯕꯨꯡꯗ ꯍꯥꯏꯌꯨ"꯫ "ꯏꯕꯨꯡ, ꯅꯆꯟꯒꯤ ꯑꯋꯥꯕꯁꯦ ꯀꯔꯝꯅꯕꯨ ꯀꯣꯛꯀꯅꯤ ꯈꯪꯖꯗꯦ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯍꯩꯗꯨꯅ ꯑꯩꯒꯤ ꯐꯤꯚꯝ ꯑꯁꯦ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯠꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯜꯂꯛꯄ ꯍꯜꯂꯛꯇꯕ ꯈꯪꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯍꯤꯡꯆꯥꯕꯤꯗꯣ ꯏꯕꯨꯡꯅ ꯑꯃꯨꯛꯇ ꯂꯃꯟ ꯈꯨꯝꯕꯤꯌꯨꯗꯣ꯫ ꯑꯗꯨꯒ ꯏꯕꯨꯡ, ꯍꯤꯡꯆꯥꯕꯤꯗꯣ ꯃꯍꯩ ꯌꯥꯝꯅ ꯍꯩꯕ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯑꯣꯟꯅꯤꯡꯕ ꯁꯥꯌꯣꯜ ꯑꯣꯟꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯅꯨꯕꯤ ꯁꯥꯔꯒ ꯑꯩꯕꯨ ꯁꯖꯤ ꯑꯣꯜꯍꯟꯈꯤꯕꯅꯤ꯫ ꯏꯕꯨꯡ, ꯃꯥꯕꯨ ꯑꯃꯨꯛꯇ ꯍꯥꯠꯄꯤꯗꯨꯅ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯍꯟꯕꯤꯌꯨꯗꯣ ꯏꯕꯨꯡ"꯫ "ꯏꯆꯜ, ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯍꯤꯡꯆꯥꯕꯤ ꯑꯃꯠꯇ ꯅꯠꯇꯦ, ꯍꯤꯡꯆꯥꯕꯤ ꯆꯥꯝꯃ ꯂꯥꯛꯂꯕꯁꯨ ꯄꯨꯝꯅꯃꯛ ꯅꯕꯨꯡꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ꯫ ꯐꯔꯦꯁꯦ, ꯉꯁꯤꯒꯤꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ, ꯑꯗꯨꯅ ꯎꯃꯪ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯄꯣꯊꯥꯔꯁꯤ꯫ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯒ ꯏꯆꯜꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯁꯨ ꯅꯕꯨꯡꯅ ꯂꯥꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯨꯔꯁꯤ ꯏꯆꯟ"꯫ ꯑꯁꯨꯝꯅ ꯀꯥꯎꯕꯅ ꯍꯥꯏꯔꯕꯗ ꯊꯥꯕꯜꯂꯩꯒꯤ ꯄꯨꯛꯅꯤꯡ ꯑꯗꯣ ꯂꯨꯝꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯃꯐꯝ ꯆꯥꯕ ꯑꯃꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯊꯥꯕꯜꯂꯩꯁꯨ ꯁꯖꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯀꯧꯕꯅꯤꯅ ꯀꯥꯎꯕꯒꯤ ꯃꯅꯥꯛꯇ ꯍꯤꯞꯄꯗ ꯏꯀꯥꯏꯕ ꯄꯣꯛꯆꯩ꯫ ꯀꯥꯎꯕꯅꯗꯤ ꯁꯖꯤꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯟꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯀꯣꯟꯕꯤꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝꯗꯨꯗ ꯃꯤꯁꯥ ꯆꯥꯅꯤꯡꯕꯅ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥꯕꯜꯂꯩꯒꯤ ꯈꯨꯜꯗ ꯂꯥꯛꯇꯨꯅ ꯈꯨꯟꯖꯥ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝ ꯑꯃꯗ ꯈꯨꯟꯖꯥ ꯁꯥꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯕꯨ ꯀꯧꯔꯛꯏ꯫ "ꯍꯣ ꯇꯥꯗꯥ, ꯇꯥꯕ꯭ꯔꯣ? ꯋꯥꯐꯝ ꯑꯃꯇ ꯇꯥꯟꯅꯁꯦ ꯇꯧꯕꯅꯤ꯫
ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯍꯧꯖꯤꯛ ꯈꯨꯟꯖꯥ ꯅꯍꯥ ꯃꯌꯥꯝ ꯑꯃꯅ ꯍꯤꯡꯆꯥꯕꯤꯗꯣ ꯊꯣꯛꯂꯛꯏ ꯍꯥꯏꯅꯍꯧꯔꯤ꯫ ꯑꯗꯨꯒꯤ ꯄꯥꯎ ꯇꯝꯒꯦ ꯂꯥꯛꯄꯅꯤꯗꯣ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯍꯥꯊꯨ ꯈꯨꯗꯩ ꯁꯦꯠꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛꯇꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯅꯍꯥꯈꯩꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯕꯒꯦ? ꯇꯥꯗ ꯂꯝꯕꯤꯗ ꯂꯩꯍꯧꯔꯤ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯇꯥꯗꯅ ꯃꯥꯡ ꯊꯥꯅ ꯆꯠꯄꯤꯔꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯛꯄ ꯍꯧꯕꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯁꯥꯡꯂꯕ ꯈꯨꯖꯤꯜ ꯑꯗꯨꯅ ꯈꯨꯟꯖꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯊꯤꯟꯖꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯩꯅꯥ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯈꯔ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯏ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯣ ꯀꯣꯛꯂꯕꯗ ꯎꯃꯪꯒꯤ ꯃꯆꯤ ꯑꯃꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯟꯖꯥ ꯑꯃ ꯊꯤꯕ ꯐꯪꯗꯕꯒꯤ ꯄꯥꯎꯅ ꯈꯨꯜ ꯑꯗꯣ ꯁꯔꯥꯁꯜꯂꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯖꯗ꯭ꯔꯦ꯫ ꯈꯨꯟꯖꯥ ꯄꯨꯝꯕ ꯀꯨꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯃꯥꯡꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯁꯤꯕ ꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯇꯥꯔꯦ ꯈꯟꯖꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯀꯥꯎꯕ ꯑꯃꯗꯤ ꯊꯥꯕꯜꯂꯩꯅ ꯑꯣꯜꯂꯕ ꯁꯖꯤ ꯑꯗꯨꯁꯨ ꯋꯥ ꯀꯌꯥ ꯇꯥꯟꯅꯔꯤ꯫ ꯀꯥꯎꯕꯅ ꯊꯥꯕꯜꯂꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ ꯊꯥꯕꯜꯂꯩ, ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯉꯥꯜꯂꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯈꯨꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯣ ꯃꯥꯏꯀꯩ ꯀꯗꯣꯝꯗꯅꯣ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯈꯨꯜꯗ ꯍꯟꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ꯫ ꯑꯗꯣ ꯏꯆꯜ, ꯅꯍꯥꯛꯄꯨ ꯆꯥꯛ ꯂꯥꯝꯕ꯭ꯔꯥ? ꯋꯥꯕꯁꯨ ꯋꯥꯔꯝꯂꯅꯤꯗꯣ꯫ ꯏꯕꯨꯡ, ꯅꯆꯟꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯏꯈꯨꯜ ꯌꯧꯅꯕ ꯆꯠꯂꯁꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯨꯜ ꯌꯧꯕꯗ ꯄꯨꯡ ꯈꯔꯇꯃꯛ ꯆꯪꯒꯅꯤ꯫ ꯀꯔꯤꯁꯨ ꯁꯥꯡꯕ ꯂꯝꯕꯤ ꯅꯠꯇꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛ ꯈꯣꯡꯅ ꯆꯠꯂꯕꯗꯤ ꯋꯥꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦ, ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤꯗ ꯇꯣꯡꯉꯨ꯫ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯛꯄꯨ ꯇꯥꯗꯅꯕ ꯆꯦꯠꯅ ꯄꯥꯏꯔꯒꯦ ꯂꯥꯛꯑꯣ꯫ ꯁꯒꯣꯜ ꯑꯁꯤꯗ ꯊꯥꯡꯒꯠꯂꯒꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯒꯣꯜ ꯊꯛꯇ ꯁꯖꯤ ꯑꯣꯜꯂꯕ ꯊꯥꯕꯜꯂꯩꯗꯣ ꯊꯥꯡꯒꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯊꯥꯕꯜꯂꯩꯒꯤ ꯈꯨꯜ ꯇꯝꯅ ꯁꯒꯣꯜ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯁꯤꯁꯨ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯁꯟꯙ꯭ꯌꯥ ꯃꯇꯝꯗ ꯊꯥꯕꯜꯂꯩꯒꯤ ꯈꯨꯜ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯀꯥꯎꯕꯕꯨ ꯎꯕꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯕ ꯃꯤꯑꯣꯏ ꯃꯥꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯥꯎꯕꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯥꯎꯕꯕꯨ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯔꯦ ꯍꯥꯏꯕꯁꯦ ꯀꯥꯎꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯥꯎꯕꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗꯒꯤ ꯊꯥꯕꯜꯂꯩ ꯃꯥꯡꯈꯤꯕꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅꯁꯨ ꯀꯥꯎꯕꯕꯨ ꯍꯤꯡꯆꯥꯕꯤꯗꯣ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯀꯥꯎꯕꯅ ꯊꯥꯖꯕ ꯀꯌꯥꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤꯅ ꯍꯦꯛ ꯂꯥꯛꯄꯒ ꯂꯥꯛꯄ ꯃꯤꯀꯨꯞꯇꯨꯗ ꯍꯤꯡꯆꯥꯕꯤꯗꯨꯒꯤꯁꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ ꯍꯥꯏꯅ ꯀꯥꯎꯕꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯀꯥꯎꯕꯒꯤ ꯊꯧꯅꯥ ꯐꯕ ꯃꯑꯣꯡ ꯑꯁꯤꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯕꯜꯂꯩꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯀꯥꯎꯕꯒꯤ ꯃꯊꯧꯅꯥ ꯑꯃꯗꯤ ꯁꯑꯣꯡ ꯁꯥꯗꯥꯁꯤꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯊꯥꯕꯜꯂꯩꯗꯤ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗꯕ ꯏꯍꯨꯜ ꯀꯌꯥ ꯐꯥꯎꯖꯔꯤꯕꯅꯤ꯫ ꯀꯥꯎꯕꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯟꯖꯥꯁꯤꯡꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯝꯃꯤ, "ꯈꯨꯟꯖꯥ ꯃꯌꯥꯝ, ꯑꯩꯒꯤ ꯂꯩꯐꯝ ꯑꯁꯦ ꯊꯥꯕꯜꯂꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯁꯤꯟꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯊꯥꯕꯜꯂꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯣ ꯂꯥꯛꯄ ꯉꯥꯏꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯍꯥꯠꯄꯒ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯖꯈꯤꯒꯦ"꯫ ꯈꯨꯟꯖꯥ ꯄꯨꯝꯕꯅ ꯀꯥꯎꯕꯒꯤ ꯑꯄꯥꯝꯕꯗꯣ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯌꯥꯕ ꯐꯪꯂꯕꯗ ꯀꯥꯎꯕ ꯑꯃꯗꯤ ꯁꯖꯤ ꯑꯣꯜꯂꯕ ꯊꯥꯕꯜꯂꯩ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯥꯕꯜꯂꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯊꯥꯕꯜꯂꯩꯒꯤ ꯃꯕꯣꯛ ꯑꯗꯨꯁꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯎꯕꯅ ꯑꯍꯜ ꯑꯗꯨꯕꯨ ꯀꯧꯖꯔꯛꯏ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯀꯥꯎꯕꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯀꯥꯎꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯆꯤꯊꯕ ꯂꯩꯇꯅ ꯊꯥꯕꯜꯂꯩꯒꯤ ꯃꯕꯣꯛꯇꯁꯨ ꯇꯝꯂꯝꯃꯤ꯫ "ꯑꯣ, ꯃꯥꯡꯗ ꯂꯩꯔꯤꯕ ꯁꯖꯤ ꯑꯁꯦ ꯏꯁꯨꯅꯤ ꯍꯥꯏꯕ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯖꯤ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯁꯖꯤ ꯑꯣꯜꯂꯕ ꯊꯥꯕꯜꯂꯩꯁꯨ ꯃꯕꯣꯛꯄꯨ ꯅꯨꯡꯁꯤꯅ ꯀꯧꯖꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯖꯤ ꯑꯣꯏꯔꯨꯕꯅ ꯃꯕꯣꯛꯅ ꯄꯥꯈꯠꯈꯤꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯀꯧꯖꯗꯅ ꯇꯨꯃꯤꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯊꯃꯣꯏꯅꯨꯡꯗ ꯀꯞꯆꯔꯤ꯫ ꯑꯁꯨꯝꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯤꯉꯩ ꯅꯨꯃꯤꯠꯁꯨ ꯇꯥꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯅꯤꯁꯥ ꯆꯥꯕꯗ ꯍꯥꯂꯦꯡꯗ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯂꯣꯏꯌꯨ ꯇꯝꯈꯤꯕꯅ ꯍꯤꯡꯆꯥꯕꯤ ꯑꯁꯦ ꯈꯨꯗꯛꯇ ꯃꯕꯨꯛ ꯂꯥꯝꯕꯅ ꯅꯨꯡ ꯄꯥꯟ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯅꯤꯁꯥ ꯆꯥꯅꯤꯡꯕꯅ ꯍꯦꯟꯈꯤꯕꯅ ꯊꯥꯕꯜꯂꯩꯒꯤ ꯈꯨꯜꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯊꯥꯕꯜꯂꯩꯅ ꯑꯣꯜꯂꯕ ꯁꯖꯤ ꯑꯗꯨꯅ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡꯗ "ꯍꯤꯡꯆꯥꯕꯤ, ꯍꯤꯡꯆꯥꯕꯤ" ꯍꯥꯏꯅ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯎꯕꯅ ꯎ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯜ ꯑꯗꯨ ꯃꯤꯀꯨꯞꯇ ꯌꯧꯔꯛꯂꯝꯃꯤ꯫
ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯤꯡꯆꯥꯕꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯅ ꯀꯧꯔꯤꯕꯗꯣ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯣ ꯈꯣꯟꯖꯦꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯜ ꯑꯃꯨꯛ ꯃꯥꯅ ꯁꯖꯤ ꯑꯣꯜꯍꯟꯈꯤꯕ ꯑꯗꯨꯅ ꯑꯣꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯂꯥꯛꯄ ꯀꯥꯎꯕꯅꯁꯨ ꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯀꯥꯎꯕꯗꯣ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯊꯧꯖꯥꯟꯕꯤꯈꯤꯕꯗꯒꯤꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯈꯟꯖꯩ, ꯑꯣ, ꯃꯁꯤꯒꯤ ꯁꯖꯤ ꯑꯣꯟꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯦꯡꯕꯁꯦ ꯎꯕ ꯈꯪꯕ ꯃꯥꯜꯂꯤ, ꯀꯥꯟꯅꯗꯦ, ꯑꯩ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯑꯀꯤꯕ ꯁꯛꯇꯝꯗꯣ ꯑꯣꯜꯂꯒꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯣꯜꯂꯛꯂꯤꯕ ꯑꯗꯣ ꯀꯥꯎꯕꯅꯁꯨ ꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯨꯟꯖꯥ ꯄꯨꯝꯕ ꯇꯥꯅꯕ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, ꯈꯪꯉꯅꯤꯗꯣ ꯉꯁꯤꯗꯤ ꯈꯨꯟꯖꯥ ꯑꯃꯠꯇ ꯍꯤꯡꯅ ꯍꯥꯔꯝꯂꯔꯣꯏ, ꯑꯩꯒꯤ ꯃꯍꯩꯅ ꯈꯨꯟꯖꯥ ꯄꯨꯝꯕ ꯈꯨꯗꯛꯁꯤꯗ ꯑꯁꯥꯕ ꯃꯤꯇꯝ ꯑꯣꯜꯍꯜꯂꯒꯦ, ꯑꯁꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯣꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯂꯥꯎꯔꯤꯕꯁꯦ ꯇꯥꯔꯨꯕꯗ ꯈꯨꯟꯖꯥ ꯅꯨꯄꯤ ꯑꯉꯥꯡ ꯅꯍꯥ ꯑꯍꯟ ꯄꯨꯝꯕꯁꯨ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯧ ꯄꯣꯡꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯂꯥꯎꯔꯤꯕꯗꯣ ꯊꯥꯕꯜꯂꯩꯅꯁꯨ ꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯥꯕꯜꯂꯩꯕꯨ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯆꯥꯔꯒꯦ, ꯎꯁꯤꯇꯦꯛ ꯈꯟꯅ ꯁꯖꯤ ꯑꯗꯨꯕꯨ ꯐꯥꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯎꯕꯅ ꯂꯥꯏꯔꯦꯝꯕꯤꯅ ꯁꯤꯟꯅꯔꯛꯈꯤꯕ ꯂꯥꯏꯒꯤ ꯇꯦꯟꯖꯩ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯂꯨꯞꯅ ꯑꯁꯨꯝꯅ ꯇꯦꯟꯖꯩ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯇꯦꯟꯖꯩ, ꯅꯍꯥꯛꯅ ꯃꯍꯩ ꯍꯩꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯄ ꯉꯝꯗꯅꯕ ꯍꯥꯠꯄꯤꯌꯨꯀꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯕꯒ ꯇꯦꯟꯗ ꯇꯦꯟꯖꯩ ꯑꯗꯨ ꯍꯥꯞꯆꯤꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯇꯝꯅ ꯀꯥꯞꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯁꯥ ꯄꯨꯝꯕ ꯑꯁꯥꯕꯅ ꯄꯤꯛ ꯊꯟꯈꯤꯔꯝꯃꯤ꯫ ꯃꯁꯥ ꯑꯗꯣ ꯁꯥꯃꯟꯕꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯥꯕ ꯈꯥꯡꯂꯤꯉꯩ ꯁꯅꯥ ꯃꯆꯨꯒꯤ ꯇꯦꯟꯖꯩ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨꯗ ꯊꯨꯝꯅ ꯌꯨꯡꯈꯤꯔꯝꯃꯤ꯫ ꯂꯥꯏꯒꯤ ꯇꯦꯟꯖꯩ ꯑꯣꯏꯕꯅ ꯈꯨꯗꯛꯇ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯤꯈ꯭ꯔꯕꯗ ꯁꯖꯤ ꯑꯣꯜꯂꯝꯕ ꯊꯥꯕꯜꯂꯩꯁꯨ ꯍꯥꯟꯅꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯦꯗꯣ꯫ ꯃꯁꯥꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯂꯕ ꯑꯗꯨꯗ ꯊꯥꯕꯜꯂꯩꯅ ꯀꯥꯎꯕꯗ ꯀꯧꯔꯛꯇꯨꯅ ꯑꯩ ꯍꯥꯟꯅꯒꯤ ꯁꯛꯇꯝꯗ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅꯅ ꯀꯥꯎꯕꯗ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯥꯎꯕꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯈꯪꯂꯕꯗ ꯊꯥꯕꯜꯂꯩ ꯀꯥꯎꯕꯒꯤ ꯃꯊꯥꯗ ꯑꯣꯏꯅꯖꯔꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨꯁꯨ ꯁꯤꯔꯁꯤ ꯆꯪ ꯈꯟꯗꯨꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯊꯣꯛꯅꯔꯛꯂꯦꯗꯣ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯂꯝꯕꯤꯗ ꯃꯩꯅꯝ ꯊꯥꯟꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯥꯕꯜꯂꯩꯒꯤ ꯀꯣꯟꯊꯣꯡꯗ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯁꯛꯇꯤ ꯈꯪꯗꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯥꯎꯕ ꯑꯃꯗꯤ ꯊꯥꯕꯜꯂꯩ ꯑꯣꯏꯔꯝꯃꯤ꯫ ꯀꯥꯎꯕꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯍꯥꯠꯈ꯭ꯔꯦ, ꯃꯁꯛ ꯌꯦꯡꯕꯤꯌꯨ, ꯑꯁꯤꯕ ꯃꯁꯥꯗꯣ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯈꯨꯟꯖꯥꯁꯤꯡꯅ ꯎꯔꯦꯗꯣ꯫ ꯍꯤꯡꯆꯥꯕꯤ ꯁꯤꯔꯦ ꯈꯪꯂꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯦ ꯇꯨꯝꯅꯗꯗꯨꯅ ꯀꯥꯎꯕꯒꯤꯗꯃꯛ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯁꯦꯝ ꯁꯥꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯣ ꯍꯔꯥꯎꯃꯟꯈꯤꯕꯅ ꯅꯣꯡꯉꯥꯟꯕ ꯈꯪꯂꯝꯗꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯕꯜꯂꯩꯒꯤ ꯃꯕꯣꯛꯁꯨ ꯍꯤꯡꯆꯥꯕꯤ ꯁꯤꯕꯒꯤ ꯂꯥꯡꯅꯔꯤꯕꯗꯣ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯃꯌꯥꯝ ꯃꯔꯛ ꯌꯧꯔꯛꯂꯕꯗ ꯃꯁꯨ ꯊꯥꯕꯜꯂꯩ ꯀꯥꯎꯕꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯕꯣꯛꯅ ꯑꯁꯨꯝꯅ ꯈꯟꯖꯩ, ꯏꯁꯨꯁꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯣꯏꯒꯗꯧꯕ ꯃꯤꯁꯛꯇꯣ ꯂꯥꯛꯂꯦꯗꯅ, ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯒ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯒ ꯀꯌꯥꯗ ꯆꯥꯟꯅꯈ꯭ꯔꯕꯅꯣ, ꯑꯁꯤ ꯈꯟꯅ ꯆꯪꯂꯛꯇꯨꯅ ꯃꯁꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯃꯇꯝ ꯈꯔ ꯎꯔꯨꯗ꯭ꯔꯕ ꯃꯁꯨꯕꯨ ꯎꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯕꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯥꯎꯕꯅꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥꯕꯜꯂꯩꯒꯤ ꯃꯕꯣꯛꯅ ꯊꯥꯕꯜꯂꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯦꯟꯅꯕꯤꯅꯕ ꯀꯥꯎꯕꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯥꯎꯕꯁꯨ ꯋꯥꯍꯩ ꯑꯗꯣ ꯍꯥꯏꯔꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯃꯌꯥꯝꯅꯁꯨ ꯀꯥꯎꯕ ꯑꯃꯗꯤ ꯊꯥꯕꯜꯂꯩꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯅ ꯄꯨꯝꯅꯃꯛ ꯌꯥꯅꯔꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯀꯥꯎꯕ ꯑꯃꯗꯤ ꯊꯥꯕꯜꯂꯩꯕꯨ ꯈꯨꯟꯖꯥ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯑꯐꯕ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯎꯕꯒꯤ ꯃꯇꯦꯡꯅ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕ ꯀꯣꯛꯆꯔꯦꯗꯣ꯫ ꯃꯔꯛ ꯃꯔꯛꯇ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯁꯤꯖꯤꯟꯅꯗꯨꯅ ꯀꯣꯏꯅꯤꯡꯕ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯅ ꯆꯠꯆꯩ꯫ ꯑꯁꯨꯝꯅ ꯑꯍꯟ ꯑꯣꯏꯔꯕꯤ ꯊꯥꯕꯜꯂꯩꯒꯤ ꯃꯕꯣꯛ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫